Sahi khudingi matawgum kumsisu haukiba Mars Nepalda Malemgi atai mafamsingda pangthoknabagum Malemgi Nupigi Numit ki palan thauram Manipur-da su paksana pangthoknakhre. Accelerate Action haibasina kumsigi thauram asigi campaign gi theme oiri. Kumja listing amachanipan yankai tareta New York ki garment amasung textile mill da nongmagi sara tanduna thabak subi nupi sinmi singna makhoi gi khusuman hengal halu nongmada thabak subagi matam pung 12 dagi nipan da hantalu nupi singbu laingak lon gi amasung khunai gi haksing phanghalu nupi singi sel thunggi phibam phagal halu amasung bot thadabagi haksing phanghalu haina sangsin kiba ihau aduna tungda numit asining singnabagi lambi yatkhi. Kumja listing machamapal tarada Malemgi leba kayagi nupi sing maru aina socialist amasung Nupigi labor union kayana saruk yaduna Denmark ki Copenhagen da pangthokhiba socialist second international gi mifam da laukiba warep matung ina listing machamapal taramathoi dagi sahi khuningi Mars Nepal bu Malemgi Nupigi numit haina palan tawnarakli. Numit asi Malemda porakhiba amadi Nupigi ningtambagi ihau manglomda pukhatnaba hotnabada saknai rabi German socialist losing basing Clara Zetkin, Louis Zietz amasung Russian Marxist Yawoloi Alexandra Mikhailovna Kolontai na laukhiba thodang adubudi Malemgi miyam thoidok na ngachigi nupi khunai na leiriba makhai kangwamdana ningsingduna leihoragani. Saukhatpa mioiba khunai ama poraknaba honabada nupa amasung nupi animakki chap manaba thodang lei haibasi Malemgi mioiba puwarina lengdraba khudam changdam oiri. Pandam asimak mangda thamduna saukhatpa mioiba khunai ama lingbada nupi sing shotaduna leihoba yaroi haibagi wakalonda Malemgi leibak kayana nupi singi phibam phagat hanabagi damak lo kaya sembaga loinana United Nations na listing ama samapal humbudra mangabu Malemgi nupi singi chahi aduga chahi asidagi listing ama samapal marphumanga phaubana nupi singi decade haina lauthokhi. Masigi mamang lising masamapal nipanda New York ta thokiba nupi garment workers singi ihawadu kai khumnaba utuna Socialist Party of America na lising masamapal supna mapal gi February kunipanda ahanba National Women's Day United States sapang thoki lising masamapal humbudra mapalda Malemgi leiba khudingmakna nupi bu khenaba thamba muthatnaba semkhiba Convention on the Elimination of All Forms of Discrimination Against Women ratified tawki. Matam amada Malemgi leibak singda nupi singi mathakta ot naibagi thabak pak sana chathaduna lakhi haina rabasu sakhwalaba ngasigi kunmathoi suba sahi sa asidasu adumak nupi singbu ot naibagi thabak chathari ka hena nupi singda ot naibagi thabakta hanthaba leitri haina UN gi report amana phongdokli report asigi matung ina Malem sinbada mamang sahida nupi da ot panaibagi thabak kaya chathaki haibagi wakat kaya lakhi Malemgi leibak kharada nupi singi oina laik laisu tambada amadi yumbalaba matungda family planning gi matangda afaba khudam kharadi lakpa thengnari adumaku Malemda minute 10 khudingi nupi amamamdi imung manungi miyoi singna hatpi tupi bagi thabak chathari loinana lisingani kuni thoidagi makha tarak pachahi singda nupi singi mathakta ot naiba amadi sexual harassment gi thawongda chada yankhai gi changda amuk hengalakre hairi Adubu Malemgi leibak ayamba thoidokna aikhoigi leibak asidadi nupana khulingba oibana hiram khudingmakta nupi gi phibam phagatpa ngamdri miot minegi kongoi nungdagi nupi sing nanthok chaba ngamjedri hiram kharada nupina anemba changda nupa marakta tinjaba ngamlabasu senmit amasung lengaktadi karamba matamda nupa ga thong manana saruk yaba ngamgadagi haibasi haujekchu khunai asigi achauba singnabani kumsi gi campaign theme asigi manungchanna khunai sida leiba nupi amasung nupa thong mana bagi damak paikhatliba thabak thauramsing khongjel yanghanba haibasi muknabagi thawongna thallaba Manipur-da wahanthok irei leitabagum tauri ngasidi khusemna ohelakpa kanglup ki irang ngasina matam kuinadagi hingminnaraklaba kanglup singi marakta ungkhatnaba thokhalli nupi oibising lambi lamjauda thoktuna ihau tauri chingkhong chingyada ahing nongsoiba yarek naduna lan khamnaba amadi ing tappa hanjilaknaba honari nupi kaya sufam nompham khangdana relief camp ta punsi leli phibam asina khunai asigi economy gi yanglen saru oiriba nupi kaithel gi economy gi phibam sathina sokhalle sakhot lambi da manglom da sangsin bagi mahuta lamdam asigi tangdu leita ba kaihanduna economy da mikha polhalle kangluma sen mungna duna leire lau lokham hector lising tara gi mathakta lau ubaya 100 sahi ani phajil lakadoraba phawba highway thingduna leiri
ꯃꯁꯤꯅ ꯅꯨꯄꯤꯁꯤꯡꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯌꯨꯝ ꯑꯃ ꯂꯤꯡꯕꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯉꯁꯤꯁꯨ ꯈꯨꯟꯅꯥꯏꯁꯤꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯕꯤꯗ꯭ꯔꯤ ꯃꯄꯨꯔꯣꯏꯕꯅ ꯄꯥꯝꯗꯕ ꯃꯤꯀꯨꯞꯇ ꯍꯦꯛꯇ ꯈꯥꯏꯅꯕꯤ ꯂꯣꯅ ꯉꯥꯛꯂꯧ ꯈꯔ ꯄꯤꯔꯕꯁꯨ ꯆꯠꯅꯕꯤꯅꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯏꯖꯔꯤꯕ ꯌꯨꯝ ꯃꯄꯨꯔꯣꯏꯕꯒꯤ ꯂꯧꯔꯤ ꯏꯪꯈꯣꯜ ꯂꯟ ꯊꯨꯝꯗ ꯃꯥꯒꯤ ꯆꯥꯛꯊꯨꯡ ꯄꯤꯕꯤꯗꯦ ꯃꯄꯨꯔꯣꯏꯕꯒ ꯀꯥꯏꯅꯕ ꯃꯤꯀꯨꯞꯇ ꯃꯈꯨꯠ ꯍꯥꯡꯅ ꯃꯄꯥꯝꯗ ꯍꯟꯈꯤ ꯂꯣꯅ ꯃꯃꯥ ꯃꯄꯥꯒꯤ ꯂꯟ ꯊꯨꯝꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯗꯒꯤ ꯇꯥꯟꯗꯨꯅ ꯐꯪꯒꯅꯤ ꯍꯥꯏꯖꯔꯕꯁꯨ ꯅꯤꯡꯉꯣꯜꯅ ꯌꯨꯝꯐꯝ ꯃꯆꯦꯠ ꯑꯃꯒꯤ ꯂꯝ ꯐꯪꯕꯗ ꯂꯨꯅ ꯊꯣꯛꯄꯅ ꯃꯄꯨꯔꯣꯏꯕꯒ ꯀꯥꯏꯅꯔꯛꯂꯕꯤ ꯅꯨꯄꯤꯁꯤꯡꯅ ꯃꯄꯥꯝꯗ ꯍꯜꯂꯛꯄꯗ ꯆꯪꯖꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯆꯠꯅꯕꯤ ꯑꯁꯤꯅ ꯃꯤ ꯑꯌꯥꯝꯕꯅ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄ ꯄꯥꯝꯅꯗꯦ ꯑꯁꯨꯝꯅ ꯅꯨꯄꯤꯕꯨ ꯃꯤꯑꯣꯠ ꯃꯤꯅꯩꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯐꯪꯍꯟꯕꯒ ꯂꯣꯏꯅꯅ ꯈꯨꯟꯅꯥꯏꯗ ꯃꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯍꯟꯕꯗ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯈꯨꯟꯅꯥꯏꯒꯤ ꯂꯨꯞꯁꯤꯡ ꯑꯃꯁꯨꯡ ꯃꯦꯗꯤꯌꯥꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩꯔꯤ ꯅꯨꯄꯥꯁꯤꯡꯅꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯅꯤꯡꯇꯝꯍꯜꯂꯛꯂꯕ ꯃꯇꯝꯗꯇ ꯈꯨꯟꯅꯥꯏꯗ ꯅꯨꯄꯤꯁꯤꯡꯒꯤ ꯅꯤꯡꯇꯝꯕ ꯃꯄꯨꯡ ꯐꯥꯅ ꯐꯪꯒꯅꯤ ꯅꯨꯄꯤꯁꯤꯡꯅꯁꯨ ꯃꯁꯥꯕꯨ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯅꯤꯡꯇꯝꯕꯒꯤ ꯍꯛ ꯃꯁꯥꯅ ꯇꯥꯟꯖꯒꯗꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯎꯔꯤꯕ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯛꯇꯝ ꯑꯃꯗꯤ ꯃꯃꯥꯡꯉꯩꯒ ꯃꯥꯟꯅꯗꯅ ꯄꯨꯟꯁꯤꯟꯅꯕ ꯉꯝꯗꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯄ ꯑꯁꯤꯅꯤ ꯃꯁꯤ ꯁꯦꯝꯗꯣꯛꯄ ꯑꯃ ꯆꯪꯏ